ngasi phongkiba tungan Manipuri siphongsing amasung thokiba thawdawa thoksingdagi maruoibi I pauksing khongusaraga Manipur top channel gi mekedigi myamna thamjagi ahanbada pawnapham pauksi digi lakusaraga MP maudraga nithoi suspend tawbigi opposition kana protest tawkhre Lok Sabha da makhatana MP nifuga mapan mifam loidri phawa suspend tawkhre Lok Sabha da ngasi makhatana opposition gi mekedigi parliament security gi asoiba laikhiba adugi matangna wafam pukhaladuna madi opposition gi MP singbu suspend tawkhibagi matangna pukhalakpa wafamda charangna bathokpaga loinana inauna MP nifuga mapan chathariba session asi loidriba phawa suspend tawkhre Amaramda Parliament ki Lok Sabha amasum Rajya Sabha animakta opposition ki MP maudraga nithoi haujak sathariba session asi loidriba phawa suspend tawkiba adubo yaningdaba phongdoktuna ngasi opposition na Parliament ta akan mamongda protest tawkre ngasi Lok Sabha da opposition ki maikedi ki government pu yaningdaba wapam phongdokpa placard house manuna pusilakpaga loinana Parliament security ki asoiba laikhiba amasum opposition ki MP kaya bu suspend tawkiba adubu yaningdaba phongdoktuna akan bu wapam thamlakhi opposition ki MP sing aduna sathrakliba thawong aduna yaningdaba phongdokladuna speaker gi phampham da phamliba Rajendra Agarwalna opposition ki MP sing na sathariba thawong si laibuk thiba amani house pu ikai khumnadabani masigi matangna house na resolution lawragani haiki Resolution adu lakhotringai mamangda Parliamentary Affairs Minister Prahalad Joshi na hai House ta lariba member kudimakna yanaba wafam di House ta placard purakpa yade habisini adu opposition gi MP sing na placard sing puduna lakpa asidi speaker bu ikai khumna dabani opposition sa thariba thawong si state manga gi mikal na maithi khibagi nungaita badu uthopani motion adu law minister Arjun Ram Meghawal na Move tawbaga loinana sathariba session asi loidriba phawba MP nifuga mapan si suspend tawri haina voice vote ta pass tawki panma yai ngarang Lok Sabha da MP kunthra gumde amasum Rajya Sabha da MP nifuga manga suspend tawgrabani tha asi ki taraga mari da su Lok Sabha gi MP taraga gumde amasum Rajya Sabha gi MP ama suspend tawkibaga loinana sathariba session asi da puna opposition gi MP maudraga nithoi house animaktagi suspend tawgrabani ngasi MP nifuga mapan suspend tawkiba asiga pulaga hauzik phawda sathariba session asida suspend tawkiba MP masing asi chamaga nifuga mathoi sukre marak sida opposition gi MP sing house tagi suspend tawbagi matangda ngasi parliament ki complex ta liba Mahatma Gandhi gi ningsing mitam mamang opposition gi MP sing na protest tawki house tagi suspend tawkraba MP maudraga nithoina parliament building gi makar dwara satakiba protest adura congress ki parliamentary party ki Chairperson Sonia Gandhi amasum Rahul Gandhi su sargyakhi ngasigi protest aduga mari lainana Congress ki President Malik Arjun Kharge na mahaki ex thagalakpa warur amada hai PM Modi amasum Home Minister Amit Shah na house ki ikai khumna badu manghale Parliament ki security da asauba asweba malaikraba phawba PM na Parliament laktuna wafam amata phongdoktuna leiba house pu ikai khumna dabani India gi Parliament ki history da MP khwaidigi yamna suspend tawba handa case na ahanmani asiguma thawong si democracy bu khungauna bani amasung house bu ikai khumnaba manghanmani haina Congress President Kharge na phongdokhi makhasa tharakpo oina ngasi phongkiba pokna phamgi tare suba lamai digi special content muna lakhosara kana mayamna thamjage Mizoram da Bru Refugee maming kaya kakthatkhibagu Manipur da Changsilakpa Myanmar refugee maming voter list gi kakthatpagi tangai fadaba yengkhom ibu yaima Hauzik matam si Election Commission of India na lakolakpa khongthang ama oina barat pumbada voter list anauba maming hapsinba mayum hongkhrabisingi maming kakthatpa lakhokpa amadi aran sumthoknaba special summary revision of electoral roll 2024 pangthoktuna sali hanigi leijariba electoral roll aduna draft electoral roll oiraga January ama English ngani kunga marina yumpham oiraga nauna hapsilakpa yaba makhai semlaga kakthatpa yaba kakthatlaga lakthoklaga lakliba mathang sei January manga English ngani kunga mari matam sida assembly kendra khudingmaki final electoral roll oina phongadoribani asigumlaba electoral roll asin lakliba taraga nipan suba Lok Sabha election English ngani kunga mari gi April May thada pangtokadoriba parliament election asida sejinagadoriba voter list haibadu oigadoribani Parliament ki election amagi tonganba voter list leijate Parliament ki constituency amadi assembly kendra kuntra henmana semba oibana assembly kendra singi electoral roll singna Lok Sabha election ki voter list oiduna satlibani border state oiriba mitop ki
Samaksya sauna mayuknariba Manipur gummadadi electoral roll sembada voter lista anaunaba miyoisingi maming hapsinba natragana nauna semlakpa khul amabu hanana leijariba polling station adugi maset ward ama onthoktuna hapsinduna anauba voter kyagi maming hapsiloi hainingai leiti voter lista anauba maming hapsinba amadi hanana yaukiba voter kyagi maming kakthatkhi thabak Thoramsing Election Commission of India ki listing makhad state singi chief electoral officer na marilenaba jila ki deputy commissioner sing kusamnaraga subdivision amamam gi mako oiriba SDO sing na electoral registration officer oiduna mathau pangthoklibani loribadi voter list maming hapsinba kakthatpa amadi semdok pakaya gi thabak sing asi Independence body ama oiriba Election Commission of India ki mathauni haiduna state sarkar na free thadokuna thabak thunna punamak sathalagadi border state amadadi sauna saithing phangba tabani ngasi thokliba kanglukki irang kanglukki lan asi yumthangnaba mapa lebak Myanmar gi naron na sangsilakpa sin koki sing voter lista asum hapsin hiduna makoi gi matik sa political right phanglaba matamda makoi khaki oiba aningba apamba ma phangnaba satharakpa lalong oiduna Salibasni. Voter list Maram Sadab Myoisingi Maming Hapsinbada Electoral Registration Officer, SDO Sing Assistant Electoral Registration Officer, SDCMD Polling Station Amamamgi Boot Levels Officer Singi Role Yamnasawi, Luri with the Election Commission of India Gi Nitinium Ama Oina Polling Station Amagi Manum the Labor Sarkar Karmasari Amabu Boot Level Officer Hapasini. Haplibegi marudi laikai amada polling station amada laiba miyoina laikai adugi polling station adugi lamit to meet khundari ba miyoy singi maramda hena khangmana thaba adu pangthokpada khudong sabu henabani border state amada mitop ki samaksya sauna mayuknari ba mafamdadi thaurang asin aphabagi muta fatabana henjilakasini Isam samna cookie district sing the cookie but level officers sing the mathau to holaba maitei pangal khul sing the maitei pangal ngatana but level officer ohelaba natragana Nepali khungang sing the Nepali sing the but level officers sing the mathau to holaba di magi zati edu gi furup adugi miyoi sing voter list masing asuk hengalak patabani Maitei amasum naga puruptadi masigi thaudo wasi thokti hainai maramdi Myanmar da leba naga singna India da Manipura Changsilakti mapa leba Bangladesh Myanmar da natragana yumthangnariba state Assam dagi phawba Manipur da maitei sing Changsilakti sarau morau nabana yum hongbadi thoi haina kanam su phungdoi Kangluk ki irang na lan thoktrigai mamang da Technopal Sandel Susampur sector da Myanmar ki irang na Manipur manung da refugee kya sangsilaktuna sarkar na relief camp kya phaw saduna len khraba hojikti kangluk irang sina khudong saban lauduna anabu khul kya samgatuna permanent settler mahausadigi khundarakpa furup oirakpagi mami sauna tarakpasini handakte thengnakiba paw amadadi Manipur khundari ba furup 33 by 34 asigi mathakta Manipur khundari ba furup masing 39 yaure phongla khibasi state sarkar na lumna lopham thui sat khiba Manipur state assembly election Susampur assembly kendra da voter listing humpu gi mathakta leiduna singi lamda khwaidigi voter wangbu oikiba aduga tampak lamda moirang assembly kendra na voter listing nipu mathakta leirakpa haibasi khanthani ni Amabu oirabasu English nganiga kungani thuda pangthokiba Manipur State Legislative Assembly election aduda laikibe assembly kendra singi apunba voter list adudagi handaki phongdoriba special summary revisions of electoral rolls singasida karam assembly kendra singa masum tampakta lam animakta sangkyang wangna hengal ai haibisi chief electoral officer gi office na kupna naina ba amadi thijinba sangi election commission gi yathang no voter left behind voter amat Singthadana haibadi sai taragani pan suraba miwe punamak voter lista maming hapsin gadabani haiba thaurang asi border state mitop ki samaksya mayuknariba lamdam amadari sanadi masina hapsitpham thoktaba miwe kya su voter lista hapsin gi khudong saba phangbasini punamak sugi matakta hauzik matamna online haibadi masagi mobile phone gi natragana laptop computer amadagi hekta voter lista maming hapsin bagi thaurang asina kaya yamna sumna tawribagi yengsin sangli maramdi Anamba form da voter list maming panchingi hapsinjagi hairiba miyoising amuhana electoral registration officer natragana assistant electoral roll officer gi office ta anauba miyoising adu laktuna hajiroiduna hearing sathaduna sumra lanra khangdoklaba matungda hapchinba yabana hapsilibani aranba makhaina sajinaba maming singni yahondribani amaromdadi voter list asi chahi khudingi update tawribani haibadi
annual summary revision natragana special summary revision pangthoklibani asiguma thawrang asida sahi yamlaba ahal oiraba miyoi kyagi maming voter list hapchilakpasi aranba thawdang ama oigadoribani maram sadana house number pangkhai khaidoktuna yumna manadaba miyoi kyagi maming voter list hapsinba thawong asisu singningai Maromda Susampur Mori amadi Kangpokpida voter oiduna hana khundazaramba maitai sing mafam sing aduda makhoi makhoigi mayum meki leitre haiduna singi district assembly kendra singdagi maming kakthatkhiba asisu aranba thong oigadoribani Sap manana tampaklamda khundaram lanjena khraba kuki sing maming masa masa leitre haiduna voter list gi kakthatpasu asumba oiroidoribani Sathariba special summary revision of electoral roll asi sahi taragani sudriba natragana English singani kungamari gi January amada sahi taragani pharagadaba miyoi singi sathaba thabak thawrangni haibadi ahal oiraba mama mapa masi mayama kaya hanana sahi khragi mamangda masa gi house number aduda yawkhraba ngaktani masi maktana sathariba summary revision asida mafam marang khangdana sahi kunthra nifu yankai humpu suraba miyoi kyagi maming voter list hapsilakpa kaya nainaningai amadi khandaningai ni voter masing hengalakpana nauna polling station kya maset thugairakpasu apabanati luribadi kangluk irang asina sarkar gi karmasari singmina singda tampaklam gi mina tampak to mathau tawnabigi phibam lakpasina magi furup community gi kudong saba phangnaba asum aran thidana assembly kendra kharada voter singi masing khangen hengalakpa yaribani Hengat Pamdi talked about Maramdi. Say Kudingi Election Commission of India annual summary revision of electoral roll by Kalibani. Masimaktana Sip Electoral Officer Office na Salibu special summary revision of electoral roll 2024 C final publication Togdringaida district wise assembly wise voter masing hengalakpa hapsilakpi sang mangzonu nainaba review tobana accessible amasum inclusive electoral roll ama ohenba ngamgadoribani masima oiduna su border state oiriba Mizoram da Myanmar gi Changsilakpa Mizo oigera Myanmar gi oigera state sarkarna border section tharang lauduna Changsilakpi refugee sing maming registration tawduna maming matha nupa nupi ahal angang amadi sanglakpagi sahi tarik yauna list semlaba matungda tongana relief camp sing da lehenduna tangdu laitaraba matungda masa gi mayum Myanmar da halan kinaba thawrang paikhatpadana tana Mizoram da Sitagong Hills tegi Changsilakpa narol da voter list panchilamba maming hapsilamba Bru Refugee kyagi maming handakta Mizoram state assembly election mamangna paktakna kakthatkhiba lakthokibani tasengna state government gi thawdang yawdabanati luribadi kangluk irang lan asina mayumeke mai thadopidun Susampur Mori amari Kangpokpida matam sangna khunda aduna law inkhol lingjarab lamgi mapu oibigi hak patadar oiduna singi assembly kendra kyagi voter oiduna lakraba lanjena duna relief camp sing de lairiba nagari kyagi maming masa gi assembly kendra dagi kakthatlamgadra salibi special summary revision of electoral roll 2024 na phonglakpada Manipur news tana sumna report tawri memna tentang na thamjaramge Sisipura kuki amasum zomi gi marakta sauna khuthokna kre miyo yankhai gi mathakta asu opanang kre internet service thingjin kre Susampur district ki Thingkang Phai kuki khulda leba kuki phurup ki memorial stone amada zomi phurup ki Zolen haina thawa zomi gi phiral ama testinana ba honabadagi phurup ani gi marakta sauna khatna saina ba thokre Thaudo aduda nakalani gi oina punna miyo yankhai gi mathakta asu opanang le Irang sakthorakpadi gi tha sigi oina CRPC gi section 144 gi makhada athingba thamjingkre loinana khudaktagi numit mangani internet service pen tokre hauzik jaga aduda tension wangna leidi Thaudo asigi matangna press na phangba pauna hairibana zomi phurup ki miyoi khrana Thingkang Phai kuki khulda leiba kuki phurup ki memorial stone amada zomi phurup ki miyoi khra laklaga zomi gi phiral thena bohonakhi zomi phurup ki kangbu singna Zolen haina thaba makhoi gi phiral thesinana bohonakibada kuki phurup ki miyoi yankhai humpurom tholalaga athingba pikhe maduna maram oiraga nakalani gi marakta saunu ungkhana duna khana saina bathokhi Thawdok thokraba matung numidang pung mapan ga makhairom tabada zomi phurup ki miyoi lising amarom laklaga Thingkang Phai khul gi ningthaugi yumna thomjilakhi pawdu phangbaga Thingkang Phai gi awang thang maikei da leiriba toibong dagi yamlaba kuki phurup ki miyoi sing Thingkang Phai khul tamna lakhi thawong aduna maram oiraga nakalani gi marakta sauna khuthoknarakpa yabagi phibam lakpadagi Susampur district police ki Quick response team mapamadura laktuna miyam adu control tona bohonaki maduda kuki masa ani eduga zomi masa mari puna miyoi taruk soktuna Susampur district hospital pukhatuna lekatnaki thaudo adugi matung tarakpa numidang pung taraga makhairom tarakpa kuki amasum zomi phurup anigi lonaba
Salmet Bris Manakta, Furup and Igimi Singi Mark Sound, Unkanaduna Nungtomnaki. Taudo gi pauta pada Susam District Police Amasum Rapid Action Force ki personal symptoms laktuna irang adu lakshana na bohona pada tear gas shell kya kakhe loinana nongyai matung pung tara ni thoi kra helak pada irang adu mapung pana lakshan ki nakalani gi khuthok na ba amasum police ki action na puna nakalani gi miyo yang khai gi mathata aso opanang ki district asida ko ki amasum zawmi phuru ki marak sound unkhatnarak pa asina maram oiraga Makata Pamda Tagok Sing Toktana Bahaiduna, Ta Anigi Oina, Kudaktagi, February, Taragani Power CRPC Section 144 Makada, Ating Bat Town Cre, Loinana, District Sigi Oina, Ta Si Kungamanga Power Numit Mangani Internet Service Bento Credit. Adu House Good and the Miam Pow, Sumata Solution, Jaragam Sumiampuna, no Bob, that Namina Shine National Sigi Makedi Sumiang Mapam the Makatanas Tamzari.